अहानबद मरुब पाउ पिजरी सिंगनngay oiba misi da laikhidrabi mahiroi bebisana misi gi asumba langla langjil puthona batakshila duna mafam kaya da maira gi rally chatli thingna ba amadi ngak ser ba khona bada Manipur police kharai khangdana chenari mayai ka ba chinjak amadi niom lana changsilakpa miyoi singna yosen kiduna maitai furup asi mutkhiba yabagi akiba leire haina Manipur gi chief minister N Birena nungang ba phongdokre lok amada kai ani kunba yadabani hojikti chingna ba hore nomnura drabasu kengada ba koi raba lengak amani haina MPCC gi president gai khangna karemna kre amadi lengakna mahiroi bebisna misi gi asengba langla langjil puthokpada matam thintha liba asi laibak thibani haina RJSP na ninda torakli Kurumjari, Times of Manipur News yang beri besingbu kumentam jenta na taram loksari, hojimian do pau santong na pijari. Singdaningai oiba misi da laikhidrabi mahiroi bebisana misi gi asumba langla langjil puthokna batakshila jeshina leibak miyam da lauthoki bagi matungina ngasi numidang lamdam masigi tongan bamfam singda miyamna maira gi rally chatuna pendaba kholau kaya laukre. Maikai kya dage Imphal mayol tamna lakiba maira gi rally thanaba amadi pamdaba thokdoksing thoktanaba honabada policing kharai khangna khidre. Imphal West District ko ina thangmaibangi akoiba mafam singdagi lakiba mairagi rally police na DM College gate mapada thingba golena rally adu thugai ki wahemgam laikai kangabom laikai kwakaitel fayeng kangchup lamsangge apun boina fayeng apun banupi lumna sinduna mairagi rally chatki Bisnupur District ko ina Nambol Moirang Kaibul Lamjau awang laikai da mairagi rally sakhi Thobal Maikai gi oina Thobal Bazar Leirongthel Sengmaijin Thobal Khetri laikai Waitho Yaripokta mairagi rally chatki Imphal East su wangkai ayang pali konang ani karak lamlong bazar yauna maikai kya da mairagi rally chatki Jiribam da Kalinagar Youth Club KYC Jiribam amadi Lairem Vilaikai apunba nupi marub LLANM Kalinagar ani na khusamna duna bebisana mihat yaningde asumba wail puthu haina takshela duna ngasi numidang mairagi rally chatkre rally adu Kalimai Mandop mamangdagi hauraga Iravat statue yauruba matung Kalimai Mandop ta amuk halaktuna lamthungpham oiki rally adu da saruk yakiba KYC and LLANM Jiribam ge advisor M Hemantana rally asi bebisana misi yaning da phongdok pagaloina lengak na asumba wail puthokpiyo haina lengaki mafam da wakat chabani misi asida samamna ba amadi adumak lehaliba asi Jiribam da yaning de haike dalai jaba koi mai bel sing amasung Kalinagar Youth Club ani punduna laikhidrabi bebisnagi misi sigi matangda asumba wail betul waiduna Manipur lenga ki famda rocket poina ekoina silent lima sasai Nakalamoromda bebisana misi gamari lenena sem kiba jeshina Manipur lenga ta case asi section 302 hablaga CBI da sinana ba amadi asumba wail puthokna ba taksin kiba adu thabak ta onthorok ta ba makha tana akan ba khongjang sangsin khigani haina jesi gi cherolamana hairakle Celoduna Haribadi, Hayang Ayuk Pung Nipan the gay, Numidang Pung Taruk Fauba, Tau Grounda, Sanchilagani. Kongjanga Sida, Lamdamasigi Miamna, Saruk Yabiu, Hoji Hojik, Zelda Lariba, J. Sigeko convener, El Pratap, Narang the Gehona, left and a Chara Henbegi Kongjang, Sanchin Kiba, Hokre Harigli. Yellow mi kanabagi wakalonda tuan bat tabakta mai onsilingai mayai kawa chunjak amadi niom lana sangsilakpa mioisingna yosin kiduna tunglam chatta mitai maitai frop asi mutkiba yabagi akiba leire haina Manipur gi chief minister N Birena phongdokre wafam asing ase research forum Manipur reform amadi state archaeology na khusamna na sinduna kangla hall da pangthokiba laikhidraba Dr L Bhagasandra ge anirak suba kumon thoromda chief guest ki warol pireduna phongdokibane mana makha taraduna piklaba frop asige leijaramba thogalon Fazavalam Sajad Amadi, Tauhaiba Tauhaidava Kya Ashina, Manglam Chata, Sahi Lising Anigi, Puari, Tamlambani, Adubu, Live Activity, Hariba Togalon Singasi, Mangshilakpana Lamda Mashida, Tahi Uhaidava, Todokia Torok Libani, Maramashina, Hanadagi Leram Lava, Nat Amadi, Chanakalon Singasi, Kaidana Bahona Minava Matoktai, Amadi, Lamda Masida Kundariba, Yellow Missingbu, Kanna Bahonabada, Manipura Kundariba, Purukudimak Punchinduna, Masamasagi Togdang Sing, Puneravadi, Hena Maipak Pangangani Haiki. Amaromda Manipurda hojik ani thokpagi mongda maitai mitai haina leiriba
asisu warusin ama poraktuna phurup asibu malemda sak takpada akhang ahi sing punna tanaraga hena fajaba oinaba honasi haina art and culture gi minister Eljendra Kumar na phongdokhi matam telaba sayani makhai sida koi khara gaidi tawjabani mayam gi penbi da na mani but ekhoi gi capacity da ekhoi gi within our limit laiba sing de ko yaring gi public interest da koi work to bani babung hoina khalamba irammiba lairek sigi man yaurammiba Manipur gi future da ekhoi gi jati sida si oiraba yai asumai tori fani kaina tori pon mayam sa koi pukhat pa matang sare matam sare na admaina ai haijiningi Aikhoi Manipuri sing ase individual oinadi India da hiram khuding da khwaidagi fai aduga awon bagi wafum lakudadi watli haina Manipur gi chief minister N Virena India gi freedom movement sing da Subhash Chandra Bose INA and contribution of Manipur gi matang da khanane na bagi INA memorial hall moirang da pangthokpa thorom amada phongdokre mang makata na haikibada punsinduna khanane na bagi platform amatang leiragadi khwaidagi haisingba chawkhatpa lamdam ama oigani Innovative ideas mayam thallaba mayam ama leirakanda why we are not able to achieve is other state si kari dagi akoi SDO kari mayam DC laktana hanagi bom ta ki boda sopu yum leidiba yum singto ado fajana koi somewhere moigi resettle tongna ba jaga ama koi government provide tawraga hojiki Bonduna landuna kudam moina sokraba dugumba mafam singdubuna INA gi portion amo helaga fajana international gi thakta international gi tourist mayam lakpa yaba adu India gi mayam na INA yengba lakpa matamda adu international standard gi tawnuna bado koi ayama process to bolore Thoromaduda India gi ningtam landa INA gi ihogda asoba thogang lokhiba moirangdagi Laikhidrava freedom fighters singi masa masu singda makoigi ahal singna laukiba thodang sing adu sakhang boina kudol tamduna ikai khomna bodki Thoromaduda saruk yakiba BJP National General Secretary Ram Madhavna mamangda laikhiba INA gi thongna lingjel adu mipung khudingda leiragadi aikhoigi lebaksi mina laksaba yadaba chawkhatpa lebak ama soidana oigani haikhi Thoromgi saruk amoina athoiba mithunglen singna INA moirangi complex ta usara sing shu thakhi 75 years of that great occasion. Although it happened in April on the New Year Day, which Manipuri celebrate on the 14th of April. It was on that day, 75 years ago in 1944. The INA army had hoisted its flag here, and when that flag hoisting happened, many from Manipur, many leaders and many people from Manipur Lok amada kai ani kunba yadabani hojikti chiknaba hore nomludrabasu kengadaba koidraba langak amani haina Khurai Block Congress Committee na sinduna Kangla Sangom Sangda pangthokpa boot level interaction program amada MPCC gi president gai khangomna phongdokre PCC gi member KH Ratan Kumar na haikibada Congress party gi mapangal hena kangkhanaba interaction program asi pangthokpani Khurai Kendrada party asigi mapangal hena kanhanba tangai fade haina haireduna mahana grassroots ta leiba member singi apamba sing khangdoknaba honabani haiki Amoromda MPCC gi president gai khangamna party amagi mapangal hena kanhan bahibisi maroina boot level da laiba worker singna hena mari fanba aduni boot level gi interaction asina kari pami kari awatpa leibage haiba khangdokpada asobot mateng oi masina party kangkhatpadasu hena mateng oi pali balengak asidi nampuda sem ki ba lengak amani hojikti lok amada kai ani kunba yaraktre chingnarakle maningbi oiba ongkhanarakpa kaya mimang thorakle aina ngangluraga amadi ngangludrabasu makoi maselda khanaduna hunaduna asoiba kya masana dum haidorakle go to village ki mahuta go to Delhi chatpiu state asigi development ki paisa launa bohona biu mission 2022 da Congress party na sit masing nifumanga yauna bohona si masida boot level da laiba worker sing mapangal kanhan si haikhi makoi party da sason to riba party yaoi party se makoi party se yaoi worker sing ado adu akhoi kai kinari ha akhoi suai nasa makoi suai mo state right paisa lete adu ai hai khungang chadu han do khungang chadu soi ko Delhi chadu Delhi chadu paisa ko state ki development da mak to paisa ko asi ko na sa state ki lenga ki mathau dang ni
khungang du chat khoi chat che ge ko lai ngak na di khungang ko han sa pi ro nu wa de ne di khun ja me ya no khoi de thau dang di ai ba ki de mo ta ja ki da mo ta di sat la ga lo mo ya ba khoi ji diu share state asigi ko ma yang se se thang se lo thara kan da Manipur se dang nungai ya ka state ang ko ko na view khoi ma tam da phayam to re na khoi ni sumo sumo ma do khoi dong na to ni ko na view ado stop going with to khungang start going to Delhi Pali balegang asina mahiroi bebisana misigi aseng balang lalangjin puthokpada matam thindan ba asri laibak thibani haina Rashtriya Janhit Sangharsh Party ge state president Senjam Nandeswar na phongdokre ngasi khuyathong da leiba party sigi mayal loising da pangthokiba pawming ga unaba amada mangna makha taruduna misi asigi matang da lengakna SIT ama semduna thigaliba asida miyamna apenba oidre matang asida lengakna tuminna leisinba asi miyamgi apambagi mayokta leibani haibada haiman bathokloi wathok asigi waroisin lengakna athuba matamda puthokpinaba mahakna lengakki pungning singsin khe Bibisana gi kesi yamna thuna loisin biu aduga loina na masida Bibisana gi kes da phagriba miwaising GAC gi nuti hum yauraga makoi tara tukse athuba matamda thaduk piu edi apha apun toba si awisak liba mai de gi haijin baga sa manare masi tobiganu santi oiba mongda wari sanasi haibani adun huzik protest toriba mayam se dharana phami mayam satra mayam loina phajilaga tangtu leidaba santi ma porokko ngamgodra haiba question ma su hangjari aduna masina police na law enforcing agency singna police pu khulai oina seasonaraga satra sastri singda tear gas caption ba imai bien the tear gas caption ba phu ba seibana to ba masi yamna koi democracy sat pale bakta ai kai ba yam undemocratic oi ba mo ta lakpuji akoi party sina yam highly masi yam objection oi ba masi akoi highly condemn tawi haina ju asimaju thamsage ngasi ayuk pung 8 lom taba matamda Bisnupur district ke manung sanba tidim lambi paringge mamang thangba upokpi amadi topokpi anige lona ba lobukta naha ama jingnani ai bamongda siduna leiramle laikhidraba me adu upokpi mamang lekai ward number 10 dage thoksom thinau sahi 19 apokpa ibomsa kawi asi bahaksang adu ngasi ayuk lobuk chatpa mioi singna thengnarakibani khudakta police ta pau piraba matung police amadi forensic expert ke kangbu laktuna yengsilba matungda lokhatlaga rims ki miren sangda thamkhrai thokdok thokom dagi fangba paugi matung inadi laikhidraba thinauna siraga leiramba matamda mahaki oi thangba managi saruk kakthalambaga loinena lukham yauna narumgi mafam singda sopagi dafam leirammi mahak kanagumba kharana phuraga hatpa oiramgadra haina thajanare imung manung dagi fangba paugi matung inadi mahak ngarang numidang mayum dagi thokibadagi thiba khangdana leirakibani hairi nakalamromda ngarang numidang pung 8 lom taba matamda thinauna siduna leiramliba mafam adudagi meter 15 rom chatlaga tidim lambi paringda winger amana thombagi thokdoktasu miai ani laikhidraba sing adudi topokpi maning laikai dagi livestream ingaibi atopamingna ingobi sahi humpu apokpa laikhidraba yaima amadi laikai adumakta dagi oinam birahari chahi humpuni thoi apokpa khoidum kawi mahak hospital da pukhalaba matungda laikhidabani aduga ingaibina thokdok thokpam adumakta da laikhidabani makoi anibu thomlamniba winger adu imphal dagi moirang tamna lakpani gari adu thorakhiba driver aduna ngaikong khulen maning lekai dagi laikhidraba nitai gi masanupa lamabam rajen chahi 13 thoi police na fare hari mitai irol iek loina silol apun balop milal lingkhat ki ba chahi 13 ngapung farakpagi kumon thoram ngase imphal gi gem hol da pangthokre thoram maduda athoiba mithunglen oikiba manipur gi ningthau leisemba sana jawbuna lusingduna isagi iek irol chakhona ba honabada achobo thodang lorom kiba lusing purel singsubam akaba amadi bokuchan gi photo da miyamna leisu katuna ikai khumna ba utke tharumgi saruk amoina laikhidrabi mahiroi bebisana gi misi asibu yaning da phongdok laduna miyamna minute ani tumina leptuna awaba phongdokhe ngasi pangthokiba milalgi mapok kumon thoramga mari lenena sahi asigi oina bosem amade kosemna loba class 10 amasung 12 ki parikha da mitai mek subject ta ma khwaidagi wangna phangduna mai palakhraba mahiru singda asamba khudol piduna pungning thogatke athoiba mithunglen gi oiba warol piraduna manipur gi ningthau leisemba sana jawbuna aikoi gi layok khraba ipai pusingna thambiramba iek irol asi sakhonaba honabada punamakki thodang chawi mitop gi mayek sanaba singda mipal tangdaba isagi lol mayek chanahanbada punamakna thodang nomina se haiki halaman singna thambiramba aikoi gi ariba laik laisu sing mayam ama leibadusu aikoi gi lol mayek asida
ꯃꯌꯦꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯟꯗꯣꯛꯅꯕ ꯀꯔꯤ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯃꯌꯦꯛꯇ ꯑꯣꯟꯊꯣꯛꯅꯕ ꯃꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯪꯁꯤ ꯆꯪꯁꯤꯜꯂꯒꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯄꯥꯡꯊꯣꯛꯏꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯐꯪꯒꯅꯦꯅ ꯈꯟꯖꯩ ꯑꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯃꯤꯌꯥꯝꯗ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏ ꯉꯁꯤ ꯆꯥꯎꯈꯠꯂꯕ ꯃꯥꯂꯦꯝ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩꯗ ꯇꯥꯡꯉꯒ ꯂꯩꯕꯁꯤ ꯃꯁꯤ ꯌꯥꯝ ꯏꯀꯥꯏꯅꯔꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯝ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯩꯖꯔꯝꯗ꯭ꯔꯒꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏ ꯂꯩꯔꯝꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯔꯣꯜ ꯂꯩꯖꯔꯝꯃꯤ ꯑꯩꯈꯣꯏ ꯏꯌꯦꯛ ꯂꯩꯖꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯄꯨꯝꯅꯃꯛ ꯂꯩꯖꯔꯝꯕꯅꯤ나 ꯑꯩꯈꯣꯏ ꯑꯅꯧꯕ ꯃꯤꯔꯣꯜ ꯑꯩꯈꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯣꯜ ꯏꯌꯦꯛꯁꯦ ꯑꯗꯒꯤ ꯑꯇꯩ ꯑꯇꯩ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯕ ꯍꯧꯔꯁꯤ ꯃꯁꯤ ꯅꯨꯡꯁꯤꯕ ꯍꯧꯔꯁꯤ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯗꯅ ꯃꯁꯤ ꯃꯥꯂꯦꯝꯗ ꯃꯁꯛ ꯇꯥꯛꯑꯁꯤ ꯍꯥꯏꯕꯗꯣ ꯑꯩ ꯉꯁꯤꯒꯤ ꯁꯤꯒꯨꯝꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩ ꯊꯝꯖꯩ ꯄꯥꯎꯒꯤ ꯃꯔꯛꯇ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ Welcome to Times of Manipur. This is Sandhya Chongrang giving you news in Hanana fanglamba kangla food ki product singi mathakta anuba product sing haibadi milky balls asomya mixture amadi alu bhuji ana chingba sing asi hauzik iramdam gi kaithel da fangle kangla gi anuba product sing asi mayam su amungtang mahau yingbi Kangla Manipur da ihan hanbo oina lamjingba jewelry na market ta phangba sana mayam sigi quality check tawbagi khudong chaba pijari adom gi leijariba sana da yauriba alloy amadi elements kaya gi chang marik chumna accurate quality amadi quantity ga loina na khanghan bangam lagani lamjingba jewelry na pijariba khudong chaba asi lobi hau adom gi sana adu sengi na traga sengde haibagi chingna badu kokhanbiyo akupa marol gi damak lamjingba jewelry da lengsin birau Lamjingba jewelry good quality is our priority ब्रेक मतुंगदा मखादा पाउ पिजरे बेबिसना मिसिगे अचुंबा लंगला लंजिन पुथो हाइना तक्सिलेदुना ngasisu kawa lamdaibung women welfare organization asinduna kawa lamdaibungda wakaning famkhre wakaning famaduda saru yakiba organization asige secretary Laifram Rosnina mihatpa asi safuda yoktuna thamliba ngamungum phawangam da bahaibasi lengak pairiba lucingba singe yamne ikai ngai oiba thongni athuba matamda mihat asida senaba myoising puthoktuna miyam khangna serak phangangadabani haike गुली जाब सिंगी करबा तौब सिंगी गुली करबा तौब सिंगी फाना बदंग लेबरा अदुगा नहारोन फाना बदंग लेबरा अखोय गे असीबा मै इराय लाइना रूम ममदा अदगी फैमिली अमदा थोकदना लेरबा इराय लाइना चफू मनुंग ngam योकदौना फाबा यारबा फादुना लेरबा कयासिदगी अचुंबा पुथोक्तदना हुजिपौदा था मै इचागी करम पांथोक्तना लेबिरिबसे याम नुवाइजदे इचासिंग लाइक तंबा फंगलु पंगंदबदी अखोय यारोय हाबने चिंगबदो खितंग थुमली मागिदु इचा बिबिसनागी मथौ मंगम पांथोकबा लोइदरी मागी मचादी चही अमा लाइक तंबा लेपगा चु मथंग चहीदा लारिक तु चही मा होनरु बगा प्लस मागी क्लास अनि र खजंबा माइ मार्क वांगना फंगबा साथी मा ओइगदोबिनी लोइना लोइना ना माइ मचादु मपुनसी चुपगी मसक उदोरिबनी सोमदा इचा बिबिसनागी दी लारिकी क्वालिटी सु फंगरोय मसक सु उबा फंगरोय अदुना इना ओइबुंगो अखोय कैनोगी टोम टीवी गी खुथांगदा पावी छंतोकपिरिबा इचिनाउसिगी खुदांगदा इनाउ नुपागी पुंगनिंग चिंजिंगजरी खितंग तपथाबियु अदोंगी वाहैदो खितंग नुंगाइतबा प्रजा इमा इबेनसिंगना फाउजै मैतै मितैबु शेड्यूल ट्राइब के लिस्ट चनहनबा सरकार असिना होनफम थोकपा थबकसिंग अथुबदा होनबियो हाइना शेड्यूल ट्राइब डिमांड कमिटी मणिपुर SDDCM गे जनरल सेक्रेटरी के बोगेंद्र जिना फोंदोरकले अगस्त 9 इंटरनेशनल डे ऑफ वर्ल्ड्स इंडिजिनियस पीपल्स 2019 हाइना मालंगेम फम खुदिंगदा पालन तौबगुम SDDCM नसु पालन थोरमसी पांथोखिबनी पैलेस कंपाउंड लेबा लमयान बसंगनेदा पांथोकपा पालन थोरमदुदा MHRC गे एक्टिंग चेयरपर्सन खाइदेम मनी MU गे फॉर्मर VC प्रोफेसर H Tombi MHRC गे फॉर्मर एक्टिंग चेयरपर्सन याम्बेम लावा SDDCM गे फॉर्मर वर्किंग प्रेसिडेंट एंड
Nauda Lenkomba Amadi SDDCM ge President Dhiras Yumnam Amadi Senior Advocate I Lalit Kumar na Thormapu ina saruk yake. Tuan ba lup sing amadi SDDCM ge makhada leiba lup kya ge member kya na palan thormatu da saruk yake. Sei sigi oina Indigenous Languages haibasina thim oiba commemoration ge thoram adu pangthokpagi matangda SDDCM ge General Secretary ke Bogendrajina haikibada United Nations na August 8 asi malem ge oina Indigenous People haina palan thoram pangthoktuna lakli. Mahiroi bebisana leikidabagi matangda miyamna sangsinba khongjangna palan thoram asi thengthana pangthokpani. Malem ge oina leiriba Indigenous People singi masagi hingbagi hak ningthina fangba haibasi yamna tangai fade haibadagi 1935 dage palan tawduna lakli. SDDCM na ngasi fawbada maitai mitaibu schedule tribe ke lista chanhangadabane haiba wafam adu hena session hanbaga loinena sarkar asina miyamgi ihau laktringai tofam thokpasing tawbiyo haike. Protection mayam pir safeguard magi lamgi wera dagi culture gi wera everything political way gera moida protection pir ga leibane do mai koi mete su Manipur yellow me mani masida kaimte yerani ngai leite only question dia koi India gi wena ngak lo du phangna na ba India gi yellow me gi list service to tribe list koi chan bai se si tangai phade athu bada lokot pam tok thok se lokot pi dana thabam thok recommendation thabi ga dawni hai ba pan cham na tragadi Miam Naron Sing Padaway or Irang Lakpay, Irang Laradi, Patanung da Siana Tokay Madu, Kanasupamde. Tasiki Taramanga Gidimidang Puntarum Tabamatamda, Moirangi Tuan from Sing the Leba, Masamasagi Maim the Gate Hoki Bidage, Tiva Kangdan Lerakiva, Sahi Noribi, Nupimasa Ani, Nupamasa Ama, Ngarang, the Manipur Alliance for Child Rights MACR, Child Rights and You, Cry Amade, Police Ki Kanguna, Ngarang Tilpung Humlom Tabamatamda, Moirangkom area the gay, Kanmangam Cray. Angang sing adubo namthak tawduna puna ba honaramba Raju Kouba miyoy ama police na fagat pangamkre atopa miyoy ama na nanthok tuna sen kre hairi pausina hai nanthok tuna sen kraba malingan ba police ta changkira kre makhoi animak Mahabali da barada leibane haiba khangmangam bagalina na masil hangbagi thabak sathari hairi Mapam kudingda nongmonongbagi sabagi sang asum hengalakuna mahausage khalda akai balakliba sing asidage khara makhai ngak thokpa ngamna ba pandamda ngasidage wangjing hodamba laibungdage usara sing thabagi campaign ama hawdokre badminton lamjing lup wangjing na sinduna hawdokiba campaign adu wangjing gi tuan ba club amadi miyam ga khusumnaduna paksena sathagani haireduna usara sing asi hinghanba amadi mahausage khal ngakpada mating oinaba lekai gi club singnasu asobo thodang logune haina BLL Wangjinge Mihut L Boina Fongdoke. Mega Entertainment Sinduna Pangtokiba Tarasuba Edition Garnier Mega Mr. Northeast Ke Mington Laura Krava Ketrimim Lukanan Amadi Taratresuba Edition Ge Sanshil Mega Miss Northeast Ke Mington Fanglakravi Lampung Lapam Melody Bo Ngasi Manipur Press Club Ta Harau Tiam Okre. Mega Entertainment ge founder Avizina Mapungweba Thodang Loduna Pangthokiba Thormadu Gamari Lenena Avizina Lukanan Amadi Melodina Masa ge Haising Utoktuna Mington Kya Fanglakpa Asi Lamdam Masigi Sauthokcheningai ni Lukanan na Mr. International Lishingani Taramapan Yaunaba Khalakpa Asisu Hena Sauthokcheningai Oire Haiki. First time we took the initiative, we bring the Mr. International competition here in India, here in Northeast. So that was the initiative taken. So eventually how it happens is, the Garnier Men Mega Mr. Northeast competition, which is the biggest manhunt of Northeast region, which happens. Whoever won this year, like Lukanan, he won the competition, he fought the battle with rest 49 contenders. There were total 50 contenders. So out of the 50, Lukanan merged out as the one of the most superb and the youngest winner in the history. Isani sabu khangnabagi platform pibane to know who you are, what is your responsibility, I will say potse. Aduga stage ma pibana natana aduga handaki sigi opportunity se ayama nupagi sidi koina platform se phangba yang wai ado international platform ma Northeast purak pa hai it's a huge thing. Pa ayama na fashion lak was nupi ki amba ina starting from laidana adana nupagi smaina nupagi to kholok pa se yamna chawba step men law ado I Garnier Men chang podasu I ngamgani nin change asidam tay ngam minister khali I got the subtitle for Perfect 10 and Best Designer. Matam do da igi designer do dakaran thoksom man ai bu yamna mateng myam chawna pangbiraki aduga ayon the influence to ba ayon the guide pibi ba mayam ama mateng myam pangbiraki sum na ai family gi support yawdena ngashi
ai sigi stage fauba mayam ma sak tak pi tanja phangise kaidong ai de phangoi na khanse Bebisana misigi mayok ta sem kiba jesina mamang da lokthok kibagum ngasi Manipur gi mafam kaya da maira gi rally chatli maira gi rally chatli ba mafam singda police ka maram rakta chawna mungna gi thodok thokli Khairamban bazar Kaisamphat Wangkhai Uripok lambi paring dasu maira gi rally chatli thodok sing asigi hojik oiriba saktam khoigi leiriba field da leiriba khoigi pawmi dagi puna meeting taminasi Hojik makha tapa pawda The Cultural Forum Manipur Nisinduna Rajkumar Sitaljit Singh gi chamaga tare lak suba mapuk kumon thoram ngasi Jawaharlal Nehru Manipur Dance Academy ne pangthokre Laikhidraba RK Sitaljit ki mitamda haikaleka tamduna ikai khunba utpa mahangna iramba isai mektage khangalaba isai ahum miyamda khudol tamduna tahanba mahangna iramba lyric Ketuki Balmiki amadi Sakuntala hariba lyric ahumge punsinba sereng lyric ama fongbana thoram adugi mapungoi basaktam oiki Thoram aduga mari lenana The Cultural Forum Manipur gi General Secretary KSH Rajena wari masa ibada lamdam asige lamyan basaknairba RK Sitaljit ki mapokumon asi sahi kyadagi pangthoktuna lakpane mahake ningsing kumon asi pangthokpagi maroiba pandamdi sahitya bu pamjaba inkhalakliba naharol singna aiba asige tunginduna chatlabadi sahitya gi lamda hena kumang choksinba ngamgani haike ꯑꯩꯈꯣꯏꯅ ꯑꯍꯟꯁꯤꯡ ꯑꯁꯤꯒꯤ ꯈꯨꯗꯨꯝ ꯏꯟꯖꯔꯒ ꯇꯨꯡꯗ ꯂꯥꯛꯀꯗꯧꯕ ꯑꯏꯕꯁꯤꯡꯁꯤꯅ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯇꯨꯡ ꯏꯟꯖꯔꯒ ꯍꯦ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯃꯅꯤꯄꯨꯔꯤ ꯈꯣꯔꯤꯂꯣꯟꯒꯤ ꯍꯦꯟꯅ ꯐꯕ ꯃꯥꯏꯀꯩꯗ ꯆꯪꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌꯁꯨ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯕꯗ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯒꯅꯤ ꯑꯃꯁꯨꯡ ꯑꯏꯕꯁꯤꯡꯗ ꯈꯔ ꯏꯊꯤꯟ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯑꯏꯕꯁꯤꯡ ꯄꯨꯛꯅꯤꯡ ꯊꯧꯒꯠꯆꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕ ꯄꯥꯟꯗꯝꯗ ꯑꯩꯈꯣꯏꯅ ꯃꯁꯤ ꯄꯥꯏꯈꯠꯆꯩ Lamdam asida niyamgi wangmada mitopsing pusalakpada lamdam asigi miyoisingna achouba thodang lawrabra haibagi chingnaba kya leire haina Manipur Muslim Welfare Association gi President Abdullah Pathana phongdokre ngasi association asigi hatada leiba mayalosingda pangthokpa pawmuisingga unaba amada mahakna makha taraduna lengaki oina leiriba law enforcement force kaya asi kadaida sijina khrabage
मितोपसिना चंगलकप थिंगनबा लमदम मसिगे मफम कयादा चेकपोस्ट कया हांगदोक्तुना मथौ तौहनबा हौख्रबसु नियम कायना चंगलकप मितोपसिंग फागतपा ngamdriba karigiनो मसागे ओइजबा खरना मांगोइनरगा मितोपसिंगबु लमदम मसिदा पुसिलकपदा अचौबा थौदांग लौरिबा मियोइसिंग असि लेंगांगना अथुबदा थिगतकदबने मकोइना साथरिबा तमथिरिबा थोंग कया असि मरु फंगना मुथतहौद्रबदि मितोपकी इसाव अमा ओइरक्तुना लमदम मसिगे यलोंमिसिंगी खोंगुलदि मुटखरगनि हाइखि बाकी ngasi सेमना 15 अगस्त 30 अगस्त पीखिबे 30 अगस्त अमसु 15 अगस्त पीखिबे स्टेटमेंट सिंगदि तसेंना कनागुम प्रूफ अमगी न हेक तौबगी मोंग मानबा मोंगदा हाइदि हाइदि ai ngangkhiba loina madu pankiba tasengna haira kanda haidi yamna koina su masida hek nuaijada bhai tare ta bada media da kaida ujaba matamda kari haba phataba aidi masigi kaino thokani aidi phataba result thokani khotkani kaina hek haiba tasengna phataba result thokadori se kana go proof amada haibiri bra natragana adum laba mito miran cha sing pusala iba adum laba geng singdo madu haibiri bra haiba phom tang thamje ai koina kaino tawjaningi Catholic School Kanchipur के Principal Father Sonny Thomas असे Catholic Church के ओइबा चनबिगी वांगबदा चलमले हाइबगे चपचाब खुदम फंगले मरमदुना मसागी मराल याजबगा लोइनना अथुबा मतमदा प्रिंसिपल के फम थादोखदबने हाइना ngasi kanglaipa kanbaluk के Secretary General ngamkhai ngakpa luangna pauna kaithel da leiba Jupiter Yambem Center da pangthokiba paugi mifam amada phongdokre mangna haikibada Father Sonny Thomas na satharam liba thong asigi matangda mari lenaba singda mahaki mathakta lokhatfam thokpa action lokhanabasu cherol tharagani haiki required to clarify the charge of having received a sum of rupees 20 lakhs as bribe money from Father Sonny Thomas, failing which we will urge the higher authorities in Rome or the Bishops' Conference of Asia to probe into the matter by a person holding the post of a cardinal go. Hairisi akoina tahuningba kano wakalo namani. Number 5 ta the gang of 7 teachers led by Thangjam Joy should केंद्र के MLA के लेशियोना ngarang kamjong high school da hodokre thorom madugi athoiba mithunglen gi oiba warol piraduna MLA leisiona lamdam asida ngasidagi lengak asina school fagaran si haiba mission ama hodoliba asimak yamna matik chaba amani loinena chingda duty tariba oja singna masa masa gi mathong masak khangna thabak tawrabata da sakhotpa khunai ama purakpa ngamgadori bani haikhi thorak pakhaktana top post phangmanati competitive exam crack tawunati government school dai thokpasu mayam leiri best school si mapanlom dadi government school na best boy isa isa gi kamjong imi na okhul da yumpham leira yum sar leira imphal la leire ai yum di tawdre sadre ai mafam dadi kier lodre how do we expect that people from outside will come and stay here Manipur updates na sinduna mapan suba Mission Green Manipur gi saruk amoy ngase lamlai gi Kango Chingda usara kya thakre ngasi gi thormadu da DIPR gi director H Balkrishna Manipur updates ke advisor T Hero CRPF Langjing ge commandant MK Singh na athoiba lengbir ko singwena saruk ya ke thormadu ga mari lenena Manipur updates ke media coordinator Rojen Leimapopom na ngasi fawbuda Manipur updates na usara lisingani ga chamanga humfunipan hena thakre usara thabagi thabak asi sahi asi koina ngasina loiselagani adumoinamak nongmaijing khudingi lup asina thakiba usara sing asi yengsinba amadi senaduna mapung marai faba upambi amamam ohena bahonagani upambi sing thaduna mahausage khal kaitharakliba asidage kanna bahona minasi haike advisor langjing akoina ngasi sinjara iba asi akoi ngasi mapalak suba sinjarak pasida akoina hojik phauda uchara handaki season da lising aniga chamnga ga humfunipan akoi ngasi gi tharaga sumaina akoi handaki season jigi plantation si tawjagre Shiksha Vikas Samiti Manipur ngase Bal Vidya Mandir Complex Palace Compound da laiba mafam asida usara thabagi thoram ama pangthokre Executive Committee gi Vice President 1 N Munal Maitaina aingasage khal kahendana thamba haibasi mipum khudimaki thaudangni adubu usara thaba khaknatana uyan thattana ba honabasu chumgani haiki Amaromda Haraurok Tangkam Gram Panchayat ki Pradhan Laisang Them Kulachandra gi midyang makhada Gram Panchayat asigi manung da leiba ward sing da usara kya thakre
ꯀꯨꯝꯒꯤ ꯅꯣꯡ ꯃꯇꯝ ꯆꯥꯅ ꯂꯥꯛꯇꯕꯗꯒꯤ ꯊꯦꯡꯅꯔꯛꯂꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯁꯤ ꯌꯦꯡꯂꯒ ꯎ ꯆꯥꯔꯥ ꯊꯥꯕꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯂꯛꯄꯅꯤ ꯍꯥꯏꯅ ꯎ ꯊꯥꯕꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯄ꯭ꯔꯙꯥꯟ ꯀꯨꯂꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯥꯡꯈꯝ ꯑꯋꯥꯡ ꯂꯩꯀꯥꯏ ꯋꯥꯔꯗ ꯅꯝꯕꯔ 7 ꯑꯃꯗꯤ इशिका युमनाम खुनौ वार्ड नंबर 2 दा पुन्ना उचरा लिसिंग अहुम हेना थाखरे मखा तानासु खोंथांग असि लखोतखिगनि हाइखि वार्ड मापन लेरिबा प्रधान कोलिबा वार्ड मापन लेजरिबा सिदा हुजिक वार्ड अनिगी थारे वार्ड अनी थारिबा सि हुजिक थारिबा मफम असि युमनाम खुनौ पार्ट 2 इसै काबौ कोनबा वार्ड किनी हुजिक थारिबा मफम असि अदुगा लोइनना अखोइना ngasi वार्ड नंबर 7 दा अमा तांगम अवांग लेकाइगा थाजै मसी अखोइना उचार यामद्रबदा अनिमक्सिना पुंजलगा लिसिंग अहुम मुकी मयादी उजिक मक थारे लोइनना मखा ताबा वार्ड लेहोरी बतरे सिसु थागदौ रिबनी पाउगी मरकथन अतिन ब्रेक मतंग लुमिनसे थांगमेबन डीएम कॉलेज रोड लइबा जीएम डिपार्टमेंटल की अहान फाउंडेशन डे अगस्त 13 थोकले मसिगा मरी लेनना सोप असिदा फंगलिबा आइटम सिंगदा अखनब डिस्काउंट पिजरगनी अगस्त 13 की हौरगा अगस्त था असिमा डिस्काउंट असि पिजगनी पिजरिबा खुदोंग चाबा असि जीएम डिपार्टमेंटल द लिंक्सिन ब्रेक्तुना लौबियो फंगंजरिबा आइटम सिंगदी ग्रोसरी आइटम्स नुपागी नुपीगी अमदी अंगांग सिंगी ओइबा जोकी कैल्विन क्लैन मैक्रोमैन मैक्रो वुमन टॉमी हिल फिगर हाइबा ब्रांड सिंग असिगी फिरोल कया अमसु फंगबिरगनी Lengsin Biraksi GM Departmental Thangmeiban DM College Road contact number 9774858053 Gunamani Eye Clinic is looking for qualified, young and energetic applicants for the following post: optometrist, X-ray technician, clinical assistant or nursing staff. Interested candidates can apply for the above post with their biodata and certificates before 26th August 2019 between 9 a.m. to 3 p.m. Interview will be held on 27th August 2019 at 2:30 p.m. Gunamani Eye Clinic, Wangkai Kaithel Asangbi, Imphal East. ब्रेक मतुंगदा मखादाबु पाउमु पिजरे ngasi sahi marigi mamangda khangobokki ikop ningthodagi usara thaba horakiba adu maipakle haibagi harau tayamba phongdokpaga loinena u thasi u hingansi haiba hiramda ngasi usara thabagi thoram ama voluntary network for green art khangabong na sinduna pangthokre usara thaba duga mari lenena network asigi convener L Devena ngasi thengnariba mausagi khal kaitharapagi awaba kaya si aikoi miyoibana uwa yanthatpadagi oirakpani haibasi aikoi khudimana khangnare adubu aikoi khudimangna u thajinba amadi हिंगनबगी थबक्ति इतौ तौनदे मरम असिना वॉलंटरी नेटवर्क असिना मियामदा पाउजल अमा पिनिंगबा अमदी महौसागे खल ngakna thambada thodang long minna ngapigani longningbadagi usara thapagi thabak asi chatharkibani haike mamang thakta u tharaga photo adum kal sakiba jingu olapu sahi jingu matamda udi leramdaba masina go igi environment kan jahabe wahi jigi art ase pahung pharak daba amadi ekhoina sahi khudingi u lak mari manga thaba adu udi amata leitaba puna maksina no magi ekhogi moral da hena mangsi lakpa mentality da ohong balak daba masi ohong se khaidung change propong amnaba ekhogi human mentality da ka ohong balak naba ekhoina ngasi gesingbo u thasi amadi u hingan seba thimsida jam Panbay abadi voluntary network asina ngasi fawbada puna usara lising manga ga chatre thakre masigi manungda usara lising ahum lom hena mapung marai fare aduga sahi asigi World Environment Day gi numitage hawduna puna usara chamapan rom thakre hairi ngasi Jirigad Vagan Kasar Assamda CAFNPD Laborers Welfare Association Sangai Pro Lamfel Imphal Sinduna Jirivam FCI Godown Sinmi Singh Amadi Jirvam Railway Station da Leiriba Sinmi Chamaronga Punna Kusumal Matik Chana Pidriba Sigi Matangda Miyamgi Oiba Mifamama Pangtokre Jirivam Asida Hanadage Tabak Sujariba Sinmi Singna Tabak Leptuna Leiriba Si Yanaba Puraknaba Honabagi Mahuta Silchar Kasar Assamlomdage Awaiba Sinmisingda Tabak Suhanba Yaning de Haina CAF and PDLWA General Secretary Romendrajit Marangshana Paumisingda Fongdokre Jiribamgi FCI Godown Amadi Railway Station de Leiriba Sinmisingna Matamga Chanaba Kusumal Matik Chadri Fauba Tabak Suba Lepa Haiduna Leiringai Cherak Asida Jiribamgi Railway Station Asida FCI ge Chengpuba Railani Lakpadagi Tangai Fadana Lever Mathau Tabana Maram Oirega Authority Amadi Police singna kanna honaduna kusumal matik chana pidri fauba thabak sujaroi hariba lever singa sibo namdana faraga puduna thabak sudrabadi mathangda suhaloi haiba si lever singbu khongauna hanbani association asina yaning da phongdokli
Magangi Ladiba Hana, some the Assam, by Kachukanda, Kogi Lever Zinze, Sisu, Association, the Honor, process of Waluna, Makoi Sisu, Hariba, Rain Headkiamadi, Dipu, Tabaksi, Lepada, Hujure, Katiba with the Tabak Lep, Hybrid, Chapman and Akoi. Masih what if lepali akoi labor ki right now na udana tra makoi na efficient thokiba koi order du mo na masana to violate to zabani masita sena association ya banga moi makata na khongjang lepta na koi demand je phangdribo kusuman akoi demand to jaribo kusuman perfect lu pataruk se yaudibo koi demand sanction gani Handak sahi asigi oida nonglik na subana maram oiduna longmi kaya awaba magnari nge chairakta wangu tera kong awang lekai da laiba Haikam Siamba ge lofam amada engine sizinaraga ising singduna hayeng low lingnaba honaringaida ngarang numidang sakhangdaba miai kharana low lingnaba thamba lohol sing hida kapsinduna manghalam le masigi sumathakta low lingba loiraba lofam dasu masakhangdaba hidak ama kapsinduna manghanbagi thabak satharam le haina pawdam lakhe hidam masigi matangda lowpugi maikaidage longmi singna asugwari ngai talaga sida asigumba thabak satharam basi pende masigumba thawng asi tawbiganu Hojik low pana bahana riba low pharmacy hangduna legado rivera hibasi as a wahang ama oihori. Masigu batawang asi tobigano haina Tom TV ge Maikaida pen the wafum kaya phongdrakli. Bharat Swabiman Trust Amadi Patanjali Yoga Samiti Manipurna Imphal East District ke Yorbung gi Maira Paibi Lupsing Kusam Dunanga se Yorbung High School gi Akoibada Hidakana Pambi Sing Yauno Usara Sama Arom Thakre. Jaributi Divas Amadi Vanmo Sabka Marilena Pangthokiba Thoramaduda Bharat Swabiman Trust Manipurgi Raja Pravari Sagol Sem Pramesor Yauna Maike Somgi Mekiana Saruyake. The Welfare Association for Blind Manipur Nasindu Natakil Deliba Blind Home da Nasidagi Hona Satagadaba Fund Drive Ama Hodokre. Hokibasahi Mangaturuki Mamangda Sarkarna Piramba Selgi Mateng Lepkiba Amadi Atop Atopa Selgi Tembang Fangadaba Fangdavan Marmorga Takil Deliba Home for the Blind Lerepa War Passing Kazitang Oribasu Menkanabagi Pandamda Nasigi Fund Drive Asisa Tavane. Nasigi Drive Hodokpa Sida Tuanba Donor Kayana Home Sida Leriba Mahiro Singidamakta Kangton ani computer set ani kg 38 gas cylinder amadi stop loinana selgi mateng kyasu kusinake hariba drive ase inglising ani kungi February thada pangthokodariba the blind welfare week fawba chathagadabani hariba drive asida miyamna nungsibiduna mateng pangbiyo haina association gi maikaidagi phongdrokli aina thingkraba lalulup KYKL na mamang thaktage pangthoktuna lakpogum sahi asigi oina ngasi Kuntaruk Suba Athopa Singi Numit Lup Asigi Ahanba Ani Suba Ahum Suba Battalion Unit Ching Transit Camp Sing Amadi Kanglaipa ki Mafam Kudimakta Paksena Pangthokre Haina Lup Asigi Secretary Publicity and Research AI Favugi Cherol Aman Hairagli Cherol Asina Makha Taribadi Aikoi Yeknamagi Makuta Sangjagadabagi Mahut Isa Itomta Sidoksabana Saruksa Mehena Fai Haiba Mapau Puduna KYKL ge Kuntaruk Suba Athopa Singi Numit Asi Mapungwaiba Thoram Ahanba Battalion da Captain Dana Sio, Miamgi Yawal Lanmi MYL Head Quarter Amadi KCP Miamgi Fingang Lanmi MFLG Chief of the Army Staff H Ibom Sana Matangsina Thoramapu Amasung Athoiba Mithunglen Sing Oike Aduga Miamgi Yawal Lanmi Lieutenant Colonel Adjustant Ingba Amadi KCP G3M Robina Guest of Honor Sing Oike Thoramaduga Mari Lenena Thoramapuna Lupki Firal Tangkai Sing Thaduna Ningtam Lanfamda Tawaina Ponta Pikraba Athobu Singi Mafamda Leisukat Pagalunena Minute Ani 2 minute left na Ikai Kunba Utki Hydri Kang Sikpadagi Sandokpa Laina Yauna Matam Gi Oiba Lena Singdagi Ngakthonaba Nomagi Oiba Homeopathy Based Free Health Camp Amangase Top Khonang Khong Dalaiba EYDA gi Complex ta Pangthokre Youth Adventure for Rural Development YAR RD na 10 bedded homeopathy hospital Singjamai gi medical superintendent ge khusam naduna pangthokiba camp aduda Dr. Taret paramedical staff manga amadi YARD YARD ke member kaya na saruk yakhe hidang langthak kya su lemna yanthokiba camp aduda skin gynae tonsil sinus amadi angangda naba laina kya su lemna layangke camp adugi matangda YARD ke chief functionary Thoksom Sudamna Yarna Leptana Pangthokpa Kemasi Saruk Ama Oina Ngasi Homeopathy Based Free Health Kemasi Pangthokpani Hojiki Matamda Thokpa Laina Sing Kangna Sikpatagi Sandokpa Laina Sing Amadi Nupi Amadi Angang Singda Thokpa Laina Sing Asi Matam Sana Layangduna Fahanaba Ngana Layang Bagi Thabak Asi Pakatpani Ngasigi Kemasida Chaurakna Mioi Chamang Arom Layang Bagi Pandam Thamli Haiki Singjamai Dalaiba 10 bedded hospital homeopathy na Hirak Kemateng Pibirai Loina Homeopathy
सिंजमईबुसु यम थागतचब फोंदोकचरी मेडिकल सुपरिटेंडेंटना मतेंग पांगबिबगीदमक्ता प्रोग्राम असी पांगदोकचब गमजबनी कोई डॉक्टर अहुम फमी डॉक्टर अहुमसिना अनाबसिंगसी स्क्रीनिंग तौबनी लोइना एन्सेफेलाइटिस अदुगा डेंगी स्वाइन फ्लू सिंगी हिदाकसिंगसी पिजरी Paugi Maraktan atin mabrem matanggalong minasi. 11. India's favorite salon and spa now at Imphal. Our services are haircut, hair straightening, global color, body spa, hair spa, waxing, threading, facial and treatment, hand and feet care, makeup. Body massage. Studio 11, Salon and Spa, Imphal. Look fabulous. Fitness World Building, Singzamai Mathak Chongtham Laikai, Imphal West. Phone number 0385 2440 Welcome to Times of Manipur. This is Haripriya Chongrang giving you news in Hana na fanglamba kangla food ki product singi mathakta anubu product sing haibadi Milky Balls asomya mixture amadi alu bhujia na chingmasing asi hauzik iramdam gi kaithel da fangle kangla gi anawa product sing asi mayam su amungtang mahaw yingbi Kangla. Bebisana gi mihat yaning de misi asigi aseng ba langla langjil putho haina taksiluduna ngasi Manipur gi mafam kaya da thamaiban amadi atopam pham kaya da satkiba maira gi rally police na thugai kre mafam madu da oriba amadi tongan tongan mafam singda oriba maira rally gi fiba madu akoi gi field la riba akoi gi pawmi gi minobo pawdam punay minase यामने एपिसेंटर ओरिबा कोई थामबन एथलेटिक यूनियन थाउ ग्राउंड हाइना खंगना बदु क्लब तुगी हेक मायोगना बदनी ngasi esi asugumba bebisna mesi gi mari leinana sengkhaba jesina lauthokiba koigi tampaki mafam kudingda koigi maira gi khongchat chatnaba lauthokiba gi matungina ngai haki mamangda manipur gi mafam ayambada koigi haiba koigi mayai khongchat chakhiba gi paw koina mayamda koigi pawdom jakre aduga maruoina hadiba koigi maya khongchat asdesida thoidongna yam kanna koigi pamdaba todok thokidaba तारगसु मरुन कोई वांखै अमदि नोंमै बुंगदा कोई ngak सेनुना लेरिबा पुलिस सिंगना कोई खोंजेल लोइ सिंगदगी कोई मैनम मुल्लगा मुथतली हाइबगी वहौदगी कितंग मुगनबा अदुंबा थोखि हाइबा पाव असिनतना कोई थोदोकपा पांदबा थोदोक थोपगी पावदि लैते अदुमपु मफम असिकततना डिस्ट्रिक्ट की कोई अतोप अतोप डिस्ट्रिक्ट की मफम दगी हारिबा कोई नसिगी लाउथोकिबा जेसिना लाउथोकिबा खोंचसी कोई सौगतबो ओइना मफम सुनिंगदा मैरा रेली चटकी हाइबगी कोइना पावसुसु फंगबंग अमी डिस्ट्रिक्ट की होजी निंगसेंग बयारिबसी ngasi कोइन लाउथोकिबा जेसिगी सुंग खोंजिंग सिगी ममांगदा ngarangsu मफम द लेकाय द वाकन मिफम फंबिननबा लाउथोकिबि मतुंगिना माइ पाकना ngaranggi वाकन मिफम फमगिबा कोइना थेंगनखरे अदु ngasi सिसु अदुगुंबा खोगी चंगसलेब खोंजिंग सिगी मनुंग चन्ना हाइबा तारे ओबा कोगी मैरागी खोंजिर सि चटबनी अदुगा हायेंगसु जेसिना कोगी हारिबा कोई थाउ ग्राउंड सिमक्तदा खुथांग चराय हेनबगी दुगुंबा खोंजनमा संगसिनगनी हाइबगी दुगुंबा लाउथोकिबा लेरे कोइना पनबा यारिबसी जेसी गी दुगुंबा को कन्वीनर प्रताप हुजी मग जेल मनुंग लैरगा कोगी चराय हेनबगी खोंजंग चंगसिलिबनी अदुगा कोइना पनबा याबा तोप पावमना हायेंग असि कोगी हारिबा मिसि इस चेनरम याय हादना पुलिसना फाजरगा लैरिबा कोगी फेरोन रॉबिन्सन कोर्ट पुथोकपगी दुगुंबा चांस हाइबा तारे दुगुंबा खुदोंग चाबसु लैबा यायदना ओइरले फिबम सिदा हुजी सुकोइन हंगबा यारिबसी ngasi gi sigumlama koigi maira rally asi maira gi khongchar asi mafam khuding da mai pakna koina pangthokibagi dungba paulei amaromda police na su yamna kanna koigi pandaba thodok sing thoktana na ba haidana mafam da strategic oiba points sing da chai thoktuna hairiba khongjang koigi maira gi khongchat asi yam kanna sandoraktana koigi pandaba thodok sing thoktana na ba gi yam kanba adungba chingsing thorang lokhat ki hauji
hojik maki oina gentle aina panjarabada hojik akoina leijariba mafam simaktadi adugumba du koigi khongjang adugi saruki mami amta tabu udre mafam asida yamna mikum naung singna koigi police sing chaithokuna hariba khongjang asi khongjang loi sing aduna thamai manungda oira leijaraga su koigi mapan tholak tanana bagi dungba chection thora amadi yam kanna laukat pigi bagi koigi dungba mami ama taba phangi masi khatana tana top top mafam dasu yamlaba police ki kangbuna lali ba koigi maira khongchet ke dugumba khongjang loi sing adu thaihan laganda koigi main center oiriba koigi silent zone haiba tare VIP ki zone swaisida changak tanana bagi akan ba chection thorang laukat ki bagi koina pau phangi aduma pu jesina lauthoki bagi matungena hayeng asi thau ground asida jesi gi mihut sing aduga lebang miamna khuthang chara hen bagi khongjang changchin gani haibagi sugumba pau sina tana hoji maki oina di thoidona pamdaba thodok thopagi pau leite aduga hoji maki oina chu hariba khongjang hogi maira khongchara si tamna tamna lak thola maga koigi loisin ki bagi mami ni haijaba tare gentle ngasi numidang mairagi rally chaliba amadi mairagi rally sing adu police na thugai khibagi min ubo pawdam tom tv gi maikai digi miam da pawdam lakhiba amadi khudol tamkiba akogi mihut kesi bom kona thagachari hoji miam da makada paw pijari kanglaipak art loving artist kala institute na sinduna thabam amachuna chatharakhiba theater workshop ngasi loisinkhre ngasi BT road ta leiba rumhal theater da pangthokiba workshop loisinbagi thoramadu da akhanaba mithunglen oina saruk yakiba AIR national ge top guest artist ama oiriba folk singer I Padmavati na art haibasi yamna pak sauba matimagun leiba lam amani art ki lambi da leiriba me khudimangna hongna lonchat amadi thakha khangna chatpa mathau tai haiki Thoramadu da saruk yakiba kalagi advisor Moirangtem Balana art pu pamjaba inkhalakliba naha singbu lamjing laptop piba loinana makoibu yokhat hanabagi pandam da workshop asi pangthokpani Manipur da nupan nupi sarga lila tawbada yamna paksai amadi chunai adumapu nupina nupa sarga lila sanabadadi kadai fawba yauna chunaribage haina khananaba honake hari Mapanda satlaga tamjaruba Manipur gi manuda tamjaruba art sida MA loisanjaraba BA loisanjaraba moi group naharon singsina magi haijaba CR singdo angang singsida amadi lila bu pamjaba yaudi haujadraba nupi oibi ahan singsida moina CR tokjabani nupi singsina nupa saraga lila sidi tawba singam daba ipak paktaba dong tawba simba sida sigi challenge sida koina karai bong nupi sina tawba muk yagadage moigi matau tamjaraga koisu karmaina sigi kano se tawba yagadage habisida simbada singsilaga nupi ngaktagi sija koina workshop se tawjabani Manipur lenga ki mari lene basingna lamda masigi lawfom sing ising marang kaina leire lawfom sing loina law pan khra haina lawjarabasu Thawal district ke lawmi kyadi nong tarakhi gidra haina mangduna awaba kaya mayuknari August thagi thakai helaba fawba district asigi turel ithai lawkhong leitabam famge lawmi singna mangdamak mangba churaktraba nong churakhini haiba thajaba thamduna law udaba yade haiba wakalonda makal makha kya gi pambai sijinaduna law lingnaba akanba thorang sing paikhatnari aikogi pawmina Thawal district ke khongjom gi akoibada leiba ithai khong amadi turel leitaba mafam sing ngasi koina chatuna yenglubada papal sapam texam chingtham lausipat langthawal hariba mafam sing asigi local singda lawdi palaga ising leitaba law panba ngamdaba amadi ising leitrabasu nongbu taraklabadi khara oiribasu mahi charagani haibagi wakhalonda leikangda karni sijinaraga law linghaubasu thengnarakhi umang kansi umang yokhatsi amadi uwa kaya thaduna mahosagi phibambu manghandana thamnabagi pandamda lamdamsigi lairik laisu hairiba naharol singna pulaga semba friendly environmental warrior few FEW Jiribam Kowa Loop Asigi Nupi Kaktagi Oiba Friendly Environmental Warrior Few Women Wing Jiribam Kowa Nupi Taratarena Saba Executive Body Ama Sem Kre Jiri News Network ke conference hall da pangthokiba pawgi mifam amada nauna President Khalavi S Rosimala Devina ngasi nauna miyoi taratarena Saba Executive Body Friendly Environmental Warrior Few Women Wing Jiribam Asi Sem Kibagi Maramdi Friendly Environmental Warrior Few Jiribamna Hogdokiba Jiri Green Mission asida nupi aikhoisu environment kanbada nupa nupi punna thabak tongminerabadi hena saukhatpa amo oigene haibagi wakalonda women wing asi semani haiki
ꯐꯤꯕꯝꯕꯨ ꯑꯃꯨꯛ ꯀꯟꯈꯠꯁꯤ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗ ꯑꯩꯈꯣꯏꯅ ꯑꯁꯤ ꯁꯦꯝꯕꯅꯤ ꯑꯈꯟꯅꯅ ꯅꯨꯄꯤꯒꯤ ꯑꯣꯏꯅ ꯁꯦꯝꯕꯒꯤ ꯃꯔꯝꯗꯤ ꯁꯥꯕ ꯃꯇꯝꯗ ꯅꯨꯄꯤ ꯅꯨꯄꯥ ꯈꯥꯛꯇꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯂꯞ ꯁꯥꯃꯤꯟꯅꯔꯤꯕꯅꯤ ꯑꯁꯨꯝꯅ ꯅꯨꯄꯤ ꯅꯨꯄꯥ ꯔꯥꯏꯠ ꯆꯞ ꯃꯥꯟꯅꯩ ꯔꯥꯏꯠ ꯃꯥꯟꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯕꯒꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟ ꯑꯁꯤꯗ ꯎ ꯋꯥ ꯊꯥꯕꯁꯤꯁꯨ ꯑꯩꯈꯣꯏ ꯅꯨꯄꯤ ꯅꯨꯄꯥ ꯑꯃꯠꯇ ꯑꯣꯏꯅ ꯎ ꯋꯥ ꯊꯥꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯄꯥꯟꯗꯝꯗ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯋꯤꯡ ꯑꯁꯤ ꯁꯦꯝꯖꯕꯅꯤ Royal Academy of Law Oinamgi Kuntaruk Suba Foundation Day Cum Prize Distribution Ceremony ngasi Academy asigi Seminar Hall da pangthokre thormaduda Manipuri University Examination 2018 and 2019 da top 10 chalakhraba Academy asigi Satra Singbu asamba mana mathum piduna ikai khunba utki thormaduda Oinam Assembly Constituency ge ex MLA Dr. I Ivo Hanbi Singh Royal Academy of Law Governing Body ge Secretary O Ivo Soba Singh Lisingamagatamapan Marifutra Mari Vasista Asarya Awardee Amadi Retired ZDO NG Navar Singh District and Session Judge Senapati A Noktuniswari Devi JMIC Civil Judge Senior Division Imphal West L Rina Devina Chingbana Saruk Yaki Atoiba Mithunglen Oiki Amadi Saishida MU na Loba LLB exam da first position holder Oikivi and Vidya Bharti Apopa Narasing Kaino na Mahakna first tarakibagi Maruina Maramdi Mahaki Apopa na Pamzaba Napigani Maki apokpuna pamjaba sinpham oibana maning thungan ge khan bigini haiki Lairiva Lever Lobu Lever Court ka Punchin Kivagi Mayokta Amadi Sales Promotion Employees Conditions of Service Act 1976 ki Makada Sales Promotion Employees ki Statutory Working Rules ki Notification Thokpinaba Taksileduna Center for Medical and Sales Representative Union Northeast Region ge Thongmi Singna Khongjang Changshin Krai Assam ki Sojaina na Taraba Manipuri Nupi Singna Amato ina Pulaga Ngasi Hozai gi Parishad Bhavan da Manipuri Women Literary and Cultural Organization Assam Koba Lup ama Sem Krai Organization asina Assam da Leriba Sotharaba Nupi Singbo Lairik Laisu Haihanba Nupi Singi Nata Sankirtan Hogatpa Amadi Kunaida Nupina Mang Thana Lamjingba Haibo Wakalonda Lup asi Sembani Haina Lup asi ki President KHH Malayana Fongdokre Paugi Maraktana Ten Babre Matangalong Binase Kangla food product ti iram dong ya seng ma mahong yeng dio garlic mixer khatana tana kangla gi no food item singi mahok khangla bada ngauroi do kana bu leibu kangla Break matung da mayam taram nok chobak loina na makataba sanapik pau phongbigani Masnam Mairabaluwang, Yonex Sunrise 28 Krishna Kaitan All India Junior Ranking Badminton Tournament 2019 Under-19 Boys Single Game Champion Oikre. Ngasi loishin kiba tournament adu haukiba August 3 dage Haryana Badminton Association of India gi minyang makada Haryana gi Panchkula da pangthokibani. Thasigi kunmanga da Indonesia ge bitanda pangthokadoriba Asian Ironman 70.3 Mile Championship lisingani taramapan da saruk yanab gidamak Manipur ge Laikhuram biten khalakle mahak thasigi kunda championship asida saruk yarunaba Indonesia gidamak India thadok lagani biten hauzik Pune gi Back and Center Army da thabak tawri mahak Kongbo Bazar da leiba Laikhuram Ramkumar amadi Laikhuram Subhasini ani ge masanupani biten haukiba sahi lisingani tarani panda Balewadi da pangthokiba 70.3 iron distance
ट्राइथलॉन दा माई पाकलदना चैंपियनशिप असिगिदमक खलखिबनी लमदम असिगी नुपी फुटबॉल सानारोय एल असलाता देवीदा कुमजा लिसिंगनी तरामापन कुनगी ओइना वुमेन फुटबॉलर ऑफ द ईयर की मना पीरगने हाइना ऑल इंडिया फुटबॉल फेडरेशन AIFF ना लौथोखरे हौजिक बिहार के हाजीपुर दा लेबा इस सेंट्रल रेलवे हेडक्वार्टर दा फुटबॉल सानारोय अमा ओइना थबक तौरीबी एल असलाताबो AIFF ना वुमेन फुटबॉलर ऑफ द ईयर खल्ले हाइना लौथोरपदा यूनियन रेलवे मिनिस्टर ना हराव फोंदोखरे यूनियन रेलवे मिनिस्टर ना महाके ट्विटर दा एल असलाता देवीबू कुमजा लिसिंगनी तरामापन कुनगी ओइना वुमेन फुटबॉलर ऑफ द ईयर ओइना खलकपा असि इंडियन रेलवेज की चौथोक्सनिंगाइनी हाइना सिंथाखरे अमरोमदा ईस्ट सेंट्रल रेलवे की जनरल मैनेजर LC त्रिवेदी नसु थागतफा फोंदोरकली थासिगी तराहमदोय अमसुंग तरामरीदा साई SSG हॉल उलौदा पांगथोकिबा कुनमाथोय सुबा यूथ कुनिथोय सुबा जूनियर अमदी कुनहुमदोय सुबा सीनियर स्टेट लेवल वेट लिफ्टिंग चैंपियनशिप लिसिंगनी तरामापनदा गोल अमदी सिल्वर मेडल लौबदा नतना वुमेन टीम चैंपियन ओइरख्रबा थोंजू सिगोंगलै डेवलपमेंट क्लब की सानरोइसिंग हराव तयामना ओपगा लोइनना असम खुदोल पीदना पुनिंग थगोटख्रे हाइना क्लब असिगी सेक्रेटरी ना थादोरकपा सेरोल अमना हाइरकली सेरोल असिना मखा तारिबदी चैंपियनशिप अदुदा KG 95 सीनियर कांगलुपता हाइट्स जिनारानी ना गोल KG 95 की जूनियर कांगलुपता TH संजुना सिल्वर KG 55 दगे 58 फाउबगे यूथ की कांगलुपतना संड्रेला ना गोल अमसुंग KG 63 की कांगलुपतना S निरुपमा ना गोल्ड मेडल अनि लौबता नतना बेस्ट लिफ्टर की मनासु फंगलखिबनी हाइरी हयेंदगी हौदुना ब्रुनेइदा चथगदबा 10 सुबा जूनियर एशियन वुसु चैंपियनशिप ता भारत के महूत सिंधुना सरुक यागदबा मणिपुर की सानारोय तरेट अमदे कोच ngasi ब्रुनेइदा थुंख्रे ngasi ब्रुनेइदा थुंखिबा मणिपुर की टीम असिदा कोच ओइना माइबम प्रेम कुमार सानारोयसिंगदा H कर्णजित N काइकू M मालेंगानबा Y इचल तोंबी NJ काजल O मालेंगानबी अमसुंग L नेल्सन मैते यावरी मणिपुर की सानारोयसिंग असिना भारत के अमदे मणिपुर की मिंगचत पुरकपा ngamba ओइरसनो हाइना वुसु एसोसिएशन ऑफ मणिपुर की सेक्रेटरी H जयादेवना थादोरकपा सेरोल अमना फोंदोरकली सेरोल असिना मखा तारिबदी सेप्टेम्बर 15 दगे कुन फाउबा चंडीगढ़ की पंजाब यूनिवर्सिटी दा 19 सुबा जूनियर नेशनल वुसु चैंपियनशिप के ट्रायल अथुबा मतमदा पांगथोकलगनी ट्रायल सिलेक्शन असिगिदमक सानारोयसिंगना मरि लेनबा से सांगसिंग एसोसिएशन की खुथांगदा पिसिलकनबा खंगलकली हौजिंग असि नुंथिलदा फोंगनखिबा मणिपुरी पाउसे सिंगसिगे मरोबा पाउंग पुने यंगमिनेसे गंगलिपक की मैरा अखोई येकनबा कनानो हाइबदु मसक खंगदोकपा ताई चीफ मिनिस्टर मियोय अमा मना कक्थलगा हालगा हुंदोकलमले विंगर गाड़ी न थोमदा मियोय अनि सिरे असालतादा सही असिगे ख्वाइदगी फवा फुटबॉलर की मना पीगदौरी KYKL ना कुतरुक सुबा अथोबसिंगी नुमित पांगथोखरे बेबिसना मिसी SIT सेमदुना थिगलिबासी मियांगी अपेनबो ओइद्रे RJSP स्कूल अमदा ओजा अमना महिरोय तरा लाइरिक तंबिदुना लेरमले गंगला पाव बिष्णुपुर जिला की उपोकपी अमदी तोपोकपी लोनबदा टाटा विंगर न थोमबदा लंबीदा चलंबा अहुम सिरे अखोई की लेबाक तुंगदा करी ओइरकदगे खनबदा किनिंगाय ओइरे येंगनबा मसक खंगदोकपा तंगाई फद्रे बिरेन इपा इपुसिंगना लोन मयेक अमता वातना थंबिरमे इनिंगथौ पांडम Status of Indigenous Peoples, a case study of Mitai. Amadi I Gimarakta Mitai Mitai Kaidoki Chanabi, Loshina Bahonasi, Chief Minister. Milal Sapongaki Bage, Taratro Subama Pokuman Pantokre. Asuk Sakalaba Matamasida, Migi Maika Mipal Tanguna Labibisi, Ikai Ningaini, Ningto. Education Minister Lena, Hiroki School Sing, Sotaduna Lady, Msu. Tata Winger Tomayana, Me Home Lake Hidre, Bogzel, Mitai Mitai, Scheduled Tribe List Talhan Batangai Fade, Bogendrazit. इपा इपुसिंगना थंबिरंबा तांगलबा लनसिंग योखतपा चंगे इनिंगथौ कंगलादा इबुदौ पाखंबगे पाफन चिंखलगने अरोइबदा मरोइबा पामुखना फंबिगनी चिंगननिंगाय ओइबा मिसिदा लेखिद्रबी महिरोय बेबिसना मिसिगे असुंबा लंगना लंजिल पुथोकना बतक्सिलेदुना मफम कयादा मैरागे रैली चले थिंगनबा अमदि ngak senaba honabada पुलिसिंग खाराय खंगखिद्रे मयाई काबा चिंजाक अमदि नियम लाना चंगसिलकपा मियोयसिंगना योसिनखिदुना मैतै मितै फुरुप असि मुतखिबा याबगे अकिबा लैरे हाइना मणिपुर के चीफ मिनिस्टर एन बिरेना नुंगनांगबा फोंदोखरे लोक अमदा कई अनि कुनबा यादबनी हौजिकति चिकनबा हौरे नोम नुद्रबसु केनगदबा कोइद्रबा लेंगाक अमनि हाइना MPCC की प्रेसिडेंट गायखांगमना करेमनखरे अमदि
Lengakna mahiroi bebisana misigi asengba langla langjil puthokpada matam tinthaliba asi laibak thibani haina RJSP na ninda torokli. Ngasi goy na di matang sida Manipuri Paulo jere Times of Manipur gi Manipuri Pawing bir besing bom kona kurum jere.